ngasi numida waram phongkhiba tuan manipuri sifungsingdigi maruoibi I pausing khongusaraga manipur top channel gi maikeri myamna thamji ahanbada lomi singna har phangdana leiringet jiribam train station da urea har bag Lishing taraga nipan rom Imphal da Pusilakpa ngamdana leire har pusilaknaba transportation gi thabakta lenga ke asauba asweba leire manipur lenga ki Agriculture Department Manipur gi mapane gi urea har pusilaknaba gi transport ki weba thausil da asweba kya leire haujuk manipur gi lomi ayamana lauda sainaba urea har phangdabi awaba mayukna duna leiringai sairasida jeribam train station urea har bag Lishing taragani palo manipur pusilaknaba truck gari sing leitabadagi taaduna leire pausi isna phamu paugi matungina irang thong tatkibadagi national highway Imphal jiribam lambi satuk sasin tawba yadaduna matam khara lekhi adubu hawkiba August taraga mangada thong mapung phana semjinba loiduna light vehicles mauksa satuk sasin tawki masigi matung August taraga teretagi mal puba gari sing mauksa satuk sasin tawba yakhi adubu jiribam gi train station pandunu leiriba urea har sing silaknaba gari manipur lenga ki maikeri mangjongna sem saduna har haptuna Imphal pusilaknaba honabadagi manipur gi laumi singda urea har phanganba ngamdabagi asoba awawa lenga na mayukna hanki pau shin hai hawkiba mamang sai kaya manipur gi mapandagi urea har sing silaknaba manipur lenga ki agriculture department na niyam sumna tender tawduna transporter sing khanki maduna mamang sai kayadadi matam sana manipur gi mapandagi har sing silakpa ngamdaduna laumi singna urea har phangan mangamki adubu handak sahi gi oinadi agriculture department na tender tawduna lanai transporter sing har sing silaknaba gi thabak tawba lepkhre agriculture loisangna khanjaba transporter khaktana urea har manipur gi mapandagi sing sinbagi thabak tawkhre masina maram oiduna matam sana urea har Imphal pusilakpa ngamdabadagi laumi singna har phangdabagi wathok lakpani loinana naronda urea har puthokhtuna memar na singbada black ta thadoktuna sor karbarwala kharada khudongchaba phanganbagi thabak satharakpani hairi pausin hai ngarangsu jiribam train station da panduna leiriba urea har singasi Imphal pusilaknaba truck gari taraga manga da har hapki ngasisu truck kun lomda har hapnaba thorang tawbada truck taradagi hena phangdabadagi silsaromdagi truck gari thibigi thabak sathaki habigi pau phangi maduna har sing sinabagi haibidi transportation gi thaba si yamna sauna asweba lebedagi har matam sana manipur sing sinba ngamdabani masigi asweba si agriculture department na atai transporter sing tender tawduna khalaga matam sana har sing sinana thaba pakhat haugadabani hairi panbai yawadi bihi hangkhaliana agriculture minister oiringa matamda manipur gi mapandagi har sing silaknaba transporter sing niyam sumna khanduna nongmada gari samagi mathata har sing silaktuna urea har gi awat pa mata manipur gi lomi sing lehen khide loinana lauda har sai ba haibisi horen hayeng sai gi habi yabanati akaknaba matam gi manungda sai ga tawbani loinana thenglabada August tha phaw gi manungda lauda har sai haudrabadi theng thana sai ba yadi haibisu lairibini punama si khangna agriculture loisangna mapandagi har pusilaknaba honabada puksiel singna niyam sumna thabak pangthoktabadagi manipur gi laumi singda har matik sana phangdabagi wathu asi thokpani haidi hena pawsna makhatana phongdorakli atopa pawmudana seminist en beren gi Lishing makhada sangsilakliba war on drug campaign sagotuna henglep ki khunja singna popi thabagi kholakya maithaduna mangankhre manipurigi mayai kaba nisa sing marufang namuthanabagi pannamna minister en beren gi Lishing makhada sangsilakliba war on drug campaign tuan ba lamdamasigi furup kyana leptana sogot narakli khongjang asibu mapung phana sogot po ena henglep kendra gi oina sukhunja singna popi thabagi oina saramba kholakya maithaduna mangankhre manipur lengana sangsilakliba war on drug campaign 2.0 sigi manungsana police amadi tuan ba law enforcement group singna miyoi kya draka konana phagatuna draki saitheng asi marufang namuthanaba onari campaign asi singi tuan ba community singamadi tampaki civil society singna sogonari sela sida henglep kendra gi manung sana popi thabagi khola saduna leiba mafam singda khunja singna satuna popi thabada sijinaba har popi maru amadi khola sing mai thaduna mankhre henglep kendra da khunja sing lawrakliba thaudang minister en berena kendra sigi MLA lejamang hawkif amadi khunja singbu thagatba phongdorakli seminister hai henglep AC gi MLA
lezamang hawkip amadi henglepi khunjasing laingaki war on drugta sogolakpa sida apenwa phawi Manipurgi miyamna amatu oina sangsiminaduna drugki saitheng asi lamdam sidagi muthanaba hotnaminasi haikhenasu pausna phongdorakli atopa pawmana LLI Canal yankhaiba ising punaba pipe huran chinthi tawba miyeng sangpam thui committee Handak Lokta Cliff Irrigation LLI gi mari lenab engineer singna yamna kana honabadagi pump house number 1 pump 1 2 3 gi pump ariba madi transformer anawa sindokhibadagi ising singmu yaduna house Imphal main canal moirang low canal ising sang naina piba hore adubo ising thapam oireba canal sing mangan takhan bagi thabak sa tharakpa ngamdana ba mari lenaba department ki maikedi akan mamiyeng sangbiu haina Lokta Cliff Irrigation Farmer Development Committee na press thadurak pasirol manhairi seolasina asigi matungina committee asigi maikedi gi miyamna thamlakti bu wafamdi department na LLI gi canal sing de ising thabagi thabak tawri basi miyamna corporation pibiu canal manungda pan thingjinba canal yankhaiba ising punaba CI pipe huran chinthi tawba distributory gate thugaiduna huran ba madi canal gilam boundary manungda khopsin ba sin singma tawbiganu hairakli committee asigi maikedi gi makhatana thamlakti bo wafamde asiguma thabak sing asi LLI gi canal da satarak ngamdana ba khul ani gi pradhan member sing club ki isin inaw singnasu bateng pangbiduna lokhat piya ba thapu lokhat piyu Handak Manipur gi Chief Minister N Berena akan mamiyeng sangbiduna sei kuntrarom function tawa ngamdaduna lairuraba LLI project nauna hingalakpa sida punamangna mateng pangbina busu committee gi maikedi gi LLI canal gi akoibada lairiba club sangstan sing lomi praja singi mafamda appeal torakli Serol asina hai lomi praja singda ising pinabagi damakta LLI project laibani Miyoi khrana toina ising thariba canal singda akaya toy thogalabadi mari lenaba ek ki matung ina ain goeba chaira phanganaba committee na lokhat piyaba thabak lokhat kani haidi hen su paw sina phongdorakli atopa paw madana asibak sang ma leiramle Lilong police station gi manung sana Lilong tawagi lakol da ngase yu angan bada masakhang da bamiyo amagi asibak sang ma leiramle haidi press na phangwa paw gi matung ina asibak sang da hojima kyoina masakhang ba ngamdri haidi hen su paw sina phongdorakli Maka satarak poina to papawmana kosem da lana promotion pi ki habi gi watok tholak ni besi kumja English singa samapan maudrago humdoi di hauna review taw busungani Council of Higher Secondary Education Manipur kosem gi hana director oiramba Dr. L Mahendra ki matamda dead back the niyam lana karmasari kya promotion piram badanatana niyam lana karmasari kya thabak hapsilamle habi gi watok tholak ni besi gi mayek singba asum aran khangdukna bagi damakta kosem gi promotion gi review si kumja English singa masamapan maudrago humdoi digi tawba sungani haina praja section kya digi pauksi sida phungdorakli praja section kya digi pauksi sida phungdorakpagi matung inadi kosem da promotion pi bigi thabak satakiba si niyam sumna satakiba nati technical post oiriba draftery oina thabak sangkiba mi su promotion ka don asawa post pairi grade 4 da sangkiba kaya su asawa post pairi driver oina sangkiba mi su atopa post thabak yauri masidana tana Manipur government ki oina state account training laba matung promotion ka gadaba dusu training satuna promotion ka ba kya su yauri hadi Pausin hai technical line ko semgi कर्मचारी ओइना थबक संखिबा कयासु general line onduna section officer SO under secretary deputy secretary oiba kayasu yauri aduga kumja English singa samapan maudraga humdoidagi English singa niga kungani thoi phawbi oina ko semna thbak sankiba singa madi promotion ka kiba singa si niam sumna sankhibra promotion pi khibra haibigi matangda review tawbigi thbak sa tharabadi asumba puthokpa madi semdok pangamani ko semgi rule and regulation gi sapsana sanagadaba ma government na approve tawraga thambasu mathautai loinana approve tawbina ba ko semgi maikedi government da thakhiba sing adusu hauju phaw approve tawbidriba sisu atuba matamda approve tawbipam thoi haidi amaramda ko semna niyam sumna thabak hapnabagi matang ngasi phaw recruitment gi process amata tawdana mamang da lairamba secretary amadi chairman Karana magi oiba miyoi kaya niyam lana thabak hapsilamba kaya su yauri loinana kumja English singa niga nipanda sahi amada promotion ani pikhiba kosemgi karmasari kaya su yauri hadi pausin hai haujikti kosemda asumba singba pamba chairman ama lenga na tharaktuna thabak pai bawkhre
ꯃꯗꯨꯅ ꯑꯆꯨꯝꯕ ꯄꯥꯝꯕ ꯆꯤꯌꯔꯃꯦꯟꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯀꯣꯁꯦꯝꯗ ꯅꯤꯌꯝ ꯂꯥꯟꯅ ꯊꯕꯛ ꯍꯥꯞꯆꯤꯟꯈꯤ ꯑꯃꯗꯤ ꯀꯔꯃꯆꯥꯔꯤ ꯀꯌꯥ ꯄ꯭ꯔꯃꯣꯁꯟ ꯄꯪꯄꯤꯗ ꯄꯤꯕ ꯌꯥꯎꯈꯤ ꯍꯥꯏꯔꯤꯕꯁꯤ ꯊꯥꯛ ꯋꯥꯡꯕ ꯔꯤꯚꯤꯌꯨ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯗꯨꯅ ꯅꯠꯇ꯭ꯔꯒꯅ ꯗꯤꯄꯥꯔꯠꯃꯦꯟ ꯏꯟꯀ꯭ꯋꯥꯏꯔꯤ ꯑꯃ ꯆꯠꯊꯗꯨꯅ ꯑꯆꯨꯝꯕ ꯊꯤꯗꯣꯛꯂꯒ ꯑꯁꯦꯡꯕ ꯀꯣꯁꯦꯝ ꯑꯃ ꯑꯣꯏꯅ ꯊꯝꯕꯒꯤ ꯑꯄꯥꯝꯕꯁꯨ ꯄ꯭ꯔꯖꯥ ꯁꯦꯛꯁꯟ ꯀꯌꯥꯗꯒꯤ ꯐꯣꯡꯗꯣꯛꯅꯔꯛꯂꯤ ꯂꯣꯏꯅꯅ ꯃꯁꯤꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟ ꯑꯃꯗꯤ ꯏꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯇꯤ.ꯑꯩꯆ. ꯕꯁꯟꯇ ꯀꯨꯃꯥꯔꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯍꯣꯠꯅꯐꯝ ꯊꯣꯛꯏ ꯍꯥꯏꯗꯤ ꯍꯥꯏꯅ ꯄꯥꯎꯁꯤꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯂꯧꯃꯤꯗ ꯍꯥꯔ ꯐꯪꯍꯟꯕ ꯉꯝꯗꯕ ꯑꯦꯒ꯭ꯔꯤ ꯗꯥꯏꯔꯦꯛꯇꯔ ꯐꯝꯊꯗꯨ ꯍꯌꯦꯡ ꯑꯣꯒꯁ 22 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯍꯥꯔ ꯐꯪꯍꯟꯗ꯭ꯔꯕꯗꯤ ꯃꯊꯪ ꯅꯨꯃꯤꯠꯇꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 30-9 ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯂꯧꯃꯤꯁꯤꯡꯗ ꯂꯧꯗ ꯆꯥꯏꯅꯕ ꯌꯨꯔꯤꯌꯥ ꯍꯥꯔ ꯐꯪꯍꯟꯕ ꯉꯝꯗꯕ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯗꯥꯏꯔꯦꯛꯇꯔ ꯐꯝꯊꯗꯨ ꯏꯝꯐꯥꯜ ꯏꯁꯀꯤ 6 ꯄꯣꯁꯪꯕꯝ ꯖꯤꯂꯥ ꯄꯔꯤꯁꯠꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯂꯧꯃꯤꯁꯤꯡꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯍꯥꯔ ꯍꯌꯦꯡ ꯑꯣꯒꯁ 22 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯐꯪꯍꯟꯗ꯭ꯔꯕꯗꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 30-9 ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯃꯁꯤꯒꯤꯗꯃꯛ ꯂꯧꯃꯤꯁꯤꯡꯅ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ ꯍꯥꯏꯔꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈ꯭ꯋꯥꯡꯄꯥꯠ ꯃꯟꯇ꯭ꯔꯤ ꯂꯩꯀꯥꯏꯗ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯖꯤꯂꯥ ꯄꯔꯤꯁꯠ ꯑꯁꯤꯒꯤ ꯃꯦꯝꯕꯔꯁꯨ ꯑꯣꯏꯔꯤꯕꯤ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯎꯄꯥꯙ꯭ꯌꯛෂ ꯂꯩꯁ꯭ꯔꯝ ꯕꯣꯕꯤꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯂꯧꯃꯤꯁꯤꯡꯗ ꯍꯥꯔ ꯃꯇꯝ ꯆꯥꯅ ꯐꯪꯍꯟꯅꯕ ꯍꯣꯠꯅꯔꯨꯕꯗ ꯃꯤꯈꯜꯒ ꯃꯔꯤ ꯂꯩꯅꯍꯟꯗꯨꯅ ꯃꯤꯌꯥꯝꯗ ꯂꯥꯟꯅ ꯄꯥꯎꯊꯣꯛꯅꯕ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯂꯣꯏꯁꯪꯅ ꯍꯣꯠꯅꯔꯛꯄ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯔ ꯃꯇꯤꯛ ꯆꯥꯅ ꯂꯩ ꯍꯥꯏꯔꯒ ꯂꯧꯃꯤꯁꯤꯡꯗ ꯍꯥꯔ ꯐꯪꯍꯟꯕ ꯉꯝꯗ꯭ꯔꯦ ꯃꯗꯨꯅ ꯆꯤꯟꯒ ꯈꯨꯠꯀ ꯃꯥꯟꯅꯅ ꯊꯕꯛ ꯄꯥꯡꯊꯣꯛꯅꯕ ꯂꯧꯃꯤꯁꯤꯡꯗ ꯍꯥꯔ ꯐꯪꯍꯟꯕꯒ ꯃꯔꯤ ꯂꯩꯅꯕ ꯂꯣꯏꯁꯪꯒꯤ ꯀꯔꯃꯆꯥꯔꯤꯁꯤꯡꯅ ꯂꯧꯕꯨꯛꯇ ꯀꯨꯝꯗꯨꯅ ꯍꯥꯔ ꯐꯪꯍꯟꯐꯝ ꯊꯣꯛꯄ ꯂꯧꯃꯤꯁꯤꯡꯗ ꯍꯥꯔ ꯄꯤꯕꯤꯌꯨ MLAꯅ ꯍꯥꯔ ꯄꯤꯕꯗ ꯀꯣꯟꯅ ꯍꯧꯗꯕ ꯖꯤꯂꯥ ꯄꯔꯤꯁꯠꯁꯤꯡꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯂꯧꯃꯤꯁꯤꯡꯒꯤ ꯑꯥꯙꯥꯔ ꯀꯥꯔꯗ ꯑꯃꯗꯤ ꯂꯧ ꯄꯇꯥꯁꯤꯡ ꯃꯇꯤꯛ ꯆꯥꯅ ꯂꯩ ꯅꯤꯌꯝ ꯆꯨꯝꯅ ꯍꯥꯔ ꯄꯤꯕꯒꯤ ꯊꯕꯛ ꯇꯧꯁꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯂꯣꯏꯁꯪꯗ ꯐꯝꯗꯨꯅ ꯂꯩꯊꯣꯛꯂꯒ ꯂꯧꯃꯤꯁꯤꯡꯅ ꯍꯥꯔ ꯐꯪꯗꯕꯒꯤ ꯃꯇꯥꯡꯗ ꯊꯦꯡꯅꯔꯛꯂꯤꯕ ꯆꯩꯊꯦꯡꯁꯤꯡ ꯂꯥꯛꯁꯤꯟꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯃꯍꯥꯛꯅ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯈꯤ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯖꯤꯂꯥ ꯄꯔꯤꯌꯠ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯈꯨꯜ ꯃꯔꯤ ꯄꯨꯟꯁꯤꯟꯗꯨꯅ ꯁꯦꯝꯕ ꯁꯦꯞ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯠ ꯑꯦꯟ ꯄꯣꯂꯨꯁꯟ ꯀꯟꯇ꯭ꯔꯣꯜ ꯀꯃꯤꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ C.H. ꯖꯣꯏꯀꯨꯃꯥꯔꯅ ꯍꯥꯏ ꯂꯧꯃꯤꯁꯤꯡꯗ ꯍꯥꯔ ꯄꯤꯔꯤ ꯍꯥꯏꯅ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯗꯥꯏꯔꯦꯛꯇꯔꯅ ꯄꯥꯎꯆꯦꯁꯤꯡꯗ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝ ꯌꯨꯝꯐꯝ ꯌꯥꯎꯗꯦ ꯍꯥꯔ ꯕꯦꯛ ꯑꯃ ꯐꯥꯎꯕ ꯐꯪꯗꯅ ꯂꯧꯃꯤ ꯀꯌꯥ ꯂꯩꯔꯤ ꯍꯥꯏꯅ ꯃꯣꯔꯥꯜ ꯁꯤꯈꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯍꯧꯈꯤꯕ ꯖꯨꯂꯥꯏ 3ꯗ ꯀꯃꯤꯇꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯗꯥꯏꯔꯦꯛꯇꯔꯗ ꯂꯝꯗꯝ ꯑꯗꯣꯝꯒꯤ ꯂꯧꯃꯤꯁꯤꯡꯒꯤꯗꯃꯛꯇ ꯍꯥꯔ ꯕꯦꯛ 100 ꯄꯤꯕꯤꯅꯕ ꯋꯥꯀꯠ ꯆꯤꯔꯣꯜ ꯄꯤꯁꯤꯟꯈꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯧꯐꯝꯁꯤꯡꯗ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯜꯂꯕ ꯃꯇꯨꯡꯗ ꯍꯥꯔ ꯄꯤꯒꯅꯤ ꯍꯥꯏꯅ ꯗꯥꯏꯔꯦꯛꯇꯔꯅ ꯊꯥꯖꯕ ꯄꯤꯔꯛꯈ꯭ꯔꯕꯁꯨ ꯃꯔꯤ ꯂꯩꯅꯕ ꯆꯦ ꯆꯥꯡꯁꯤꯡ ꯁꯨꯅ ꯄꯤꯔꯕꯁꯨ ꯂꯧꯃꯤꯁꯤꯡꯗ ꯉꯁꯤ ꯐꯥꯎꯕ ꯍꯥꯔ ꯄꯤꯕꯤꯗꯅ ꯂꯩꯔꯤ ꯍꯥꯔ ꯕꯦꯛ 2 ꯍꯦꯟꯅ ꯂꯩꯔꯤ ꯍꯥꯏꯅ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯐꯣꯡꯗꯣꯛꯈꯤꯕꯅ ꯍꯥꯏꯔꯤꯕ ꯍꯥꯔꯁꯤꯡ ꯑꯗꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝ ꯈꯪꯅ ꯋꯥꯏꯠ ꯄꯦꯄꯔ ꯄꯨꯊꯣꯛꯄꯤꯌꯨ ꯂꯧꯃꯤꯁꯤꯡꯅ ꯃꯇꯝ ꯆꯥꯅ ꯍꯥꯔ ꯐꯪꯍꯟꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯗꯥꯏꯔꯦꯛꯇꯔ ꯃꯁꯥꯒꯤ ꯐꯝꯗꯒꯤ ꯃꯁꯥꯅ ꯈꯪꯅ ꯔꯤꯖꯥꯏꯟ ꯇꯧꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯖꯤꯂꯥ ꯄꯔꯤꯁꯠ ꯑꯁꯤꯒꯤ ꯋꯥꯔꯗ ꯃꯦꯝꯕꯔ M. ꯔꯥꯙꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯖꯤꯂꯥ ꯄꯔꯤꯁꯠ ꯑꯁꯤꯒꯤ ꯂꯧꯃꯤꯁꯤꯡꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯍꯥꯔ ꯄꯤꯕꯤꯅꯕ ꯀꯌꯥꯔꯛ ꯍꯥꯟꯅ ꯇꯛꯁꯤꯟꯗꯨꯅ ꯂꯥꯛꯂꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯍꯥꯔ ꯄꯤꯕꯤꯗꯅ ꯂꯩꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯌꯦꯡ ꯑꯣꯒꯁ 22 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯍꯥꯔ ꯄꯤꯗ꯭ꯔꯕꯗꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯍꯧꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 30-9 ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯈꯣꯡꯖꯪ ꯑꯁꯤꯗ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯍꯥꯔ ꯐꯪꯗꯕ ꯂꯧꯃꯤ ꯑꯃꯗꯤ ꯂꯧꯃꯤ ꯂꯨꯞ ꯄꯨꯝꯅꯃꯛꯅ ꯁꯧꯒꯠꯄꯤꯌꯨ ꯑꯃꯁꯨꯡ ꯆꯪꯁꯤꯟꯒꯗꯧꯔꯤꯕ ꯈꯣꯡꯖꯪ ꯑꯁꯤꯒꯤ ꯊꯣꯛꯂꯛꯄ ꯑꯐ-ꯐꯠꯇꯒꯤ ꯗꯥꯏꯇ ꯂꯩꯉꯥꯛꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯎꯔꯈꯨꯜꯗ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯕ ꯃꯤꯑꯣꯏ ꯑꯃ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕꯁꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ JC ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯃꯅꯨꯡ ꯆꯟꯅ ꯋꯥꯔꯗ ꯅꯝꯕꯔ 9 ꯆꯔꯥꯡꯄꯥꯠꯇ ꯂꯩꯕ ꯕꯨꯌꯥꯃꯌꯨꯝ ꯑꯆꯧꯕ ꯆꯍꯤ 92 ꯑꯄꯣꯛꯄ ꯖꯂꯥꯔꯨꯗꯤꯟ ꯑꯁꯤ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯃꯍꯥꯛꯀꯤ ꯃꯔꯤ ꯃꯈꯣꯡ ꯈꯪꯈꯤꯗ꯭ꯔꯦ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯒꯤ ꯃꯔꯤ ꯃꯈꯣꯡ ꯈꯪꯅꯕ ꯍꯣꯠꯅꯕꯗ ꯍꯣꯝꯒꯤ ꯊꯕꯛꯁꯨ ꯄꯨꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯃꯤꯑꯣꯏ ꯑꯁꯤ ꯃꯥꯡꯈꯤꯕꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯝꯈꯤꯕ JSC ꯑꯦꯒꯦꯟꯁ ꯗꯤ ꯃꯤꯁꯤꯡ ꯑꯣꯐ MD ꯑꯆꯧꯕꯒꯤ ꯀꯟꯚꯦꯅꯔ ꯐꯨꯟꯗ꯭ꯔꯩꯃꯌꯨꯝ ꯖꯌꯥ ꯈꯥꯅ ꯀ꯭ꯋꯥꯛꯇꯥ ꯆꯔꯥꯡꯄꯥꯠꯇ ꯉꯁꯤ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤꯕꯗꯤ ꯑꯆꯧꯕ ꯆꯍꯤ 4ꯔꯣꯝꯒꯤ ꯃꯃꯥꯡꯗꯒꯤ ꯎꯔꯈꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯣꯉꯥꯟꯕ ꯃꯐꯝ 3-4ꯗ ꯆꯦꯛꯀꯤ ꯌꯨꯝ ꯁꯥꯕꯒꯤ ꯍꯦꯗ ꯃꯤꯁꯇ꯭ꯔꯤ ꯑꯣꯏꯅ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯛꯄꯅꯤ ꯎꯔꯈꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯨꯏꯁꯨꯗ ꯋꯥꯇꯔ ꯇꯦꯡꯀꯤ ꯑꯃ ꯁꯥꯕꯒꯤ ꯊꯕꯛ ꯇꯧꯈꯤ ꯊꯕꯛ ꯑꯁꯤ ꯃꯤꯁꯇ꯭ꯔꯤꯁꯤꯡꯗ ꯁꯤꯟꯅꯔꯛꯂꯒ ꯀꯜꯍꯪꯗ ꯂꯩꯕ ꯆꯔꯆ ꯑꯃ ꯈ꯭ꯔꯤꯁꯃꯥꯁ ꯅꯪꯅꯕ ꯂꯣꯏꯁꯤꯟꯒꯅꯤ
lupa lak mangarom su lawgada buwali haina satki adubo hokipo August taragani thuigi ayuk pung mapan makhairom tabada magi nupi ga pau phaunarami maduragi makha tana phone paikidre switch off lekre mak mang kibaga mari lainana police su missing report pikre adubo ngasi phawba langla langjana mata puthokpa ngamdana leire thiba khangdana leiriba achobo masanupi ahum amadi masanupa amagi mapane makna sunomdana imung asi hingmani maram aduna makpu phangnaba honabada manipur lengaki homgi thausu puriba chief minister n berena akan mamiyeng sangviduna makpu phangnaba honabiyu haikenesu pausna makhatana phongdorakli maka sathara poina kangla pawdi to papaw tanga memna thamjagi LMG na Albert maimumgi ana lengi damak lupa Lishing nifu tengbangkhre subnatagi sei ani khara henwada ngariba Albert maimumgi ana leng da mating oinabagi damakta light minded group LMG Manipur gi thaumi singna ngasi ayu Albert ki mapubok maimum yumjaw do lupa Lishing nifu tengbang duna angang sigi thawai kanabagi damakta thauni jakhre LMG ki advisory board member Sobita Mongjamna lusingduna satakiba ngasigi tengbang khongsat adu group asigi publicity secretary Rakesh Naurem amadi Dr. Inauba Moirangthem Surendra Ningongbam Kunjeswar Mangsatabams Dr. Maibam Itils Joy Thongams Boinau Maibam Namairakpam Prakash Suni Nongthongbam Sobita Maibam Davi Karani Frelatpam amasum Inaubi Laimanasingba member kyana saryaki ngasigi tengbang khongsat aduga mari lainana group asigi publicity secretary Rakesh Nauremna phongdokibada group asi linkhat ki basai amaga tha ani rom tangairi ten khraba matam sida lamdam asigi awana taraba imung khumfuga mari da mateng pangba ngamjakhre ngasigi tengbang thoram asi group asigi khumfuga manga suba tengbang thoramni ngasi tengbang liba sigumna leptana lamdam asigi awana taraba singda tengbang ba ngamna bigidama lamdam sigi miyamna LMG da member oibiyu subnatangi lupa chama samadang tha khudingi kathok biduna lamdam asigi mamal yamlaba miyam gi punsi kanminasi Rakesh Nauremna makatana phongdokibada maimam Suras amadi Nirupama anigi naitum oina phangjariba isa Albert maimomda aruba anaba manabadigi layengbada mating oina ba haiduna Albert ki apokpi Nirupamana social media yam thamoi sokna thagalakpa du LMG gi thaumi singna thengnarubadigi ngasigi tengbang asi LMG gi puksel saraba members sing angamba pangnaduna maki mapuboki maphamda khusina kibani hena nungaijarubadi ngasigi tengbang thoromadugi mikubaduda basikhong gram panchayat ki pradhan ningongbam ongbi benota amadi maki mapuriba ningongbam bedjitsu lakpiduna lupa Lishing manga tengbang pirakpasini asumna aikhoy amana awabada amana leptana mateng pangminaduna pun hengminasi LMG gi thaumisuna ngasi Albert ki ana lengda mating oinaba lupa Lishing nifu tengbang bagi dam umaki mapubokna LMG bu thagat pasu phongdorakli haina LMG Manipur gi secretary Ojit Sorakhabam gi sirol amana su haidena paushna makatana palakli maka satarak poina to pa pawmana BJP na pangthokiba painting competition gi mana yenthokre thauna pharabasingna laukiba thaudang adu ngasi gi na singda khanganba mathautai Ranjan Bharat na ningkha tamba sai humdraga mari surakpaga mari lainana azadi ka amrit mohotsav ki saru ama oina BJP Manipur Pradesh na sinduna thasigi mapandagi taraga manga phab state level painting competition pangthokiba adu saru yakiba mako mathang takraba mairoi sinda mana mathum yenthokpagi thorama mangasi BJP gi thambal sanglen na pangthokre thorama state saru yakiba Union State Minister RK Ranjan na phongdokibada British ki loinam lenga ki matungda leiruraba matungda ningkha tamna bahona bada matamadugi thauna pharabasing aduna laukiba thaudang adunga sigi horakliba na singda khanganba makhugi wakhalon tung induna hingnaba thauramasi pangthokpani haki thauramasida BJP Manipur Pradesh ki President Sardana phongdokibada painting competition asida mairoi satru ki mathakta saru yakiba sina khwaidigi sawo painting competition oiri participants masing yambasina takni maduri Prime Minister Narendra Modi amadi Chief Minister N Biren gi lenga sina miyamna thajaba thambiri Bharat ki ningtamagi nungaiba khudimak mipung khudimangna mapung phana phangle haiba takle haikhen supausna phongdorakli loisalak poina ngasi state si goiriba COVID-19 update miyamna thamjage ngasi goiriba positivity rate si 2.3% ni ngasi nongna miyoi tarakhak nongna positive oiba thengnare aduga miyoi ani khakti COVID-19 na positive oiduna laikhidre hairi aduga apun boina miyoi samriga kontraga nipana nongna COVID test tawki
ngasi nauna COVID-19 positive oiraklaba miyoi tara asi Bisnupurdagi ani Chuchangpurdagi ama Imphal Eastdagi ani Imphal Westdagi mari amasum Urkholdagi miyoi amani hari adugo laikhidraba miyoi anisna Sandeldagi miyoi ama amasung Thawaldagi miyoi ama puna miyoi ani COVID-19 positive oidun laikhidre haina sungasigi status update on COVID-19 su report tori dugo mayam hausukoina di paus matasa sinjarage amasum myam puna anau update ngamine senesu channel ski mekeri gi myam gi famna thamjari and thank you.